Grenade ani thanam lei Imphal District ki hangang police station na konba khabam lomkhai da leba bahubali marble godown gi thongal manakta sakhang da basing na hand grenade ani thamjilam le haidi police ki paw gi matungina godown adu Jharkhand ge haujekna nagamapal da leba baibab gengwal kaubanan local amagini haidi ngasayuk hand grenade ani adu thengnabadagi hangang police yauna Manipur police ki bomb expert kangbo ama laklaba matung grenade ani adu lokhatkhe tungda grenade ani adu mathau taba thabak lokhatuna hangang singi area da pokhai hwkhre haidi genocide amasung war crime gi thawong ne haina RPF na phongdorakhre Myanmar gi East Konyak region da leba Kenmoy Loi village da Indian Army na haukiba tangkunda drone attack sa thaduna misam ani hat kiba mati marina aso open na han kiba do genocide amasung war crime gi thawong ne haina law na thingkhaba Lalhouba Revolutionary People's Front RPF na maral sirakle thawdo adu ka mari leinana RPF ki deputy secretary publicity Robeman Khumanna khuyek piraga thadorokpa serol amana hai Indian Army na sathakiba drone attack ta laikhidraba masagi sahi nipan khakta ngairi binupi masa amasung masagi sahi kungatare rom suraba nupi adugi mafamda RPM na thamoiso na nungai taba phongdorakle loinana thawdo aduda aso opan nangkiba amasung hinghauba miyosing adugi awabada su sarugyari zerols na makhata na high counter insurgency operation gi namada misam kaya hat pahabase Indian Army gi mafamda de anobunate Rose amasung Manorama gi mafamda thokiba thawdoksing adu Wesya gi misam miyam gi mayokta Indian Army na sathakiba ahenbali satki mayek laraba khudamne haujikti misam miyam hat nabagi anoba pambai ama oina Indiana drone sizinaba haurakle haina serol asina maral siri amaromda nagagi misam miyam da khundaba mafamda cross border attacks thaba habise international humanitarian norms amasung human decency khungauna bani sahi asida Indiana ngamkhailana drone operation kaya ama sathaba laikre thong adu Indo Myanmar paring da khunda leitaraga leiba misam miyam amasung armed group sing da target tawbani haina maral sirakle Lengakna private hospital singe senpham pithopiyo haina Lakshmi na phongdorakhre Manipur lengakna athuba matamda miyeng sangbiraga private hospital singda PMJAY amadi CMHT gi pithoktana leiriba senpham pithopiyo haina All Manipur Dialysis Patient Association gi maikaidagi appeal tawrakle Imphal gi major khulda leba Manipur Press Club ta pangthokpa paw gi mifam amada association asigi member Songtham Lakshmi na hai November tang 3 tagi private hospital singda lengakna PMJAY amadi CMHT gi senpham pithoktabadagi kidney patient singna dialysis tawba matamda sel lauragani haina lauthokpa laikre wafam asita sengna satharaglabadi kidney patient lising kun henba amadi yumgi miyosingda yamna chauna khudong chadaba ohelagani kidney patient amana sel amada dialysis ahomdagi mari phawba darkar gi matungina tawri patient amana tha amada dialysis tawba matamda rupa lising yankhai dagi hompu phawba sangnadibani dialysis tawba matamda sel lauraklabadi patient kya amadi senpham puthokpa ngamdaduna thawai phawba manglagani haina nungnangba phongdokhe mahana makhata na hai Manipur lengakna hiramasigi matangda miyeng sangbiduna private hospital ga yasanaba ama November gi tang 3 phawbu gi manungda puraknaba honabiyo kidney patients gi khanbiraga private hospital singnasu matam khara yengthau yengsin tawbiyo haina appeal tawkhe October 18 da UNC na senapati da moiba oknaba sem saba loikhre hade thasugi komapan da government of the People's Republic of Nagaland gi makhada senapati district headquarter da UNC na numit asebu makhoi gi Christian lining gi oiba londa gena haina laukthokuna etihasik oiba moong da NSNIM gi lusingba ato kilon 30s moiba oknaba sem saba loikhre UNC gi maikai da gi NSNIM gi lusingba si nagasang gi nat gi sanabi amasung culture gi thorom kya ga loinana harau tayamna okadori thoramasi hena mapung phanaba amasung lusingbasigi mafamdai kai khumnaba utpoina senapati da leidiba mahiloisang khudimak suti laukthokre loinana dukan singsu thonglon ba yauna economic amasung commercial activity khudimak lepnaba khangankhre loinana unity amasung solidarity spirit asi saugatuna community gathering amasung program asida sarugyana ba khangankhre UNC gi maikaidagi makhata na phongdok lebana kena asi nagasangi unique history amasung position singda yumpham oiraga self determination gi hojik sang silba pandamase phangnaba amadi nagasangi unity amasung strength ki symbol amasu oigadawribani naga community singna itihasak oiba moongda pangthokadawriba thoramasina nagasangi shanti tangduleitaba amasung saukhatpa poraknaba punna amata oina honaminase haidi fanbayabade NSNIM gi general secretary muibat thoramase yauramlaba matung Dimapur gi damak senapati thadokhigadabani haidi
Manipur Police na District ahumdagi yamlaba drug ki polamsing phagatkre haire haukiba pung kunmari asigi manungda Manipur Police na mayai kab ani sagi mayakta leptana satharakpa operation gi manungsanna district ahum gi tongan ba mafam singdagi yamlaba drug singa konana miyoi ahum phagatkre police ki pawna haidibana ngarang October 23 da Tengnopal Police Station gi manungsan ba mafam amadagi miyoi ama yamlaba WY tablet ka konana two wheeler gari ama mobile phone ama amasung Aadhaar card ka konana phakhe pharba miyoi adugi mamingna MD Muhammad Iboyai chahi 58 kawi Bisnupur District ki Moirang Subdivision ki manungsanba Borayangbi maya lekaidagi ni haire atopa mana Imphal West ki manungsanba Paubitek maning lekaidagi MD Bogi miyam khomai chahi 59 kauba miyoi ama Senapati District ki Mau Police Station ki manungsanba National Highway 2 gi Marshals Park maya dagi fare miyoi asidagi brown sugar gram samaga 18 yauna atai polam kya su phagat ki haire haukibo October 18 dana security force na Khomidok maya lekaida leiba Sangom Sumbam Sohel sahi kunga taru kauba miyoi ama mahaki mayamdagi phakhe miyoi asidagi 10 Rex TRF syrup bottle maudrama tho yauna sell oina lupa lising 12 ka satret marphu amasung mobile phone ama phagat khe pharaba miyoi ahum asigi mathakta narcotic drug and psychotropic substances act ke tongan ba provision gi makhada case lokale oina na thaudo sida chenari basing makhata na phana bo honare haire Arunachal Pradesh tagi Myanmar da alpha igi yamlaba medicine sing thajna bo honaramba miyoi mari phare haire Arunachal Pradesh ki authority na Myanmar border gi manak nakna leba Arunachal Pradesh ki Sanglang district ki Nangpong da sathaki ba operation da alpha I da supply tawna bo honaramba yamlaba medicine amasung atai polam kya phare haire pawsna makhata na haire bana alpha igi Major General Arun Nodoi Duhutiana Assam ki Tinsukia da leba miyoi amada hidak langthak amasung atai polam kya demand tawre haibagi paw ama phangbadagi Arunachal Pradesh amasung Indian Army ani khusamnaraga additional SP headquarters ki lising makhada operation adu sathakibane operation adu da Moina sahi 50 Julie Gogoi sahi 39 Deepak Gogoi sahi 59 amasung Myanmar gi Pangsau da leiba Yanse Sokran kauba miyoi mari phare hade makhata ba operation da lamkhailana alpha gi kem da niyam kaina pochai puthok pusin tawramba Myanmar national mari amasu phare hade pharaba polam sing adu medicinal supply amasung atai polam kya yauri haribo operation asi alpha igi activity sing mapung phana laksena basa tharakpaga mari leinana ni haire India na Manipur bu mache tara thugaina bahonare haina kunjarani na phongdokre India lengang na hiram khudimakta Manipur bu mache tana thugaina bahonare habasi miyamna kaudba phai haina All Manipur Women Volunteer Association amowa gi President Y Kunjarani na association asigi kunthra ga taruk suba foundation day gi thoram da phongdokre lamdam asigi amadi nupi oibi singi dabak matam sangna thabak thoram kya sathaduna lakliba association asigi GM Hall da pangthokiba foundation day gi thoram da mahana makha taraduna India lengak na Manipur thugaina bahonare ba se amato ina thengna minaba mathau tai Aikhoi amatoina punsenduna Manipur gi ngamkhai ngakadabane lob asina saphong lakpadagi leibaki oiba thabak thoram kiyada pangjil thaduna thabak tawduna lakle makhata nasu amobana mang thaduna thabak tawkhigane miyamna sulub asina sangsilakpa thabak thoram singda mateng pangbiyo haike ngasigi thoram adu da Manipur University gi Manipur Department ki Professor Dr. Toijam Tampha Pore Leimarel Mairapaibi apunba Manipur gi President S Memsa amasung amoba ga satmenariba lub singi member sing amasung tongan ba CSO singi makok thongba thawmi sing su sarugya ke haire Amzuna lamdam sigi nupi pawmi sing hwkhre haire lamdam asigi nupi pawmi sing da ningol bagi thoram ama All Manipur Working Journalist Union Amzuna senduna Imphal gi Major Khulda leba Manipur Press Club ta pangthokre nupi pawmi sing na I paw gi lamda lawriba thodang bu puning thogatpa made makhoi bu su pawmi sing gi mase masal ni haibagi wakhalon da ningol bagi thoram ase pangthokpani haire Loinana thoram asida sarukya khibi nupi pawmi singa amzugi President Assem Bhaktana Lusingba Standing Committee ki member singa saklen saminaduna pungmen pawmena khe tungda amzugi maikaidagi nupi pawmi singda ngamjaba khudol tamkhe amarom da sahi ani helaba irang asina maram oiraga relief camp ta sangjafam lawduna leiriba IDP sing awaba phibam amada punsi hengli haina Sursanpur dagi lanjena raktuna hauze konthaujam khabam bamdiar da hangbo relief camp ta sangjafam lawduna leiriba wangkhem nodiasa na phongdorakle wafam Singarang pangthokiba ningol sakaubaga mari lenana konthaujam khabam bamdiada hangba relief camp ta sangjafam lawriba ningol oibisingbu Nyasa Trading Private Limited na sillaga sakaubagi thoram da mahana phongdokhibane
Patanga Lairimbe Community Hall da pangthokhiba chakhawbagi thoram aduga mari lenana wangkhem nodia chana makhata na hai relief camp da sangjafam lauriba IDP sing ase miyamna tengbang piringai matamdadi khara makhai safarame adubu matam sana relief camp da leirakpa sina miyamna su tengbang ge polam pirakhidre Manipur lengakna nongmage lupa sama piriba sina sinba konarakta maramna IDP sing awaba punsi marel amada hingle amaromda angang mahai masing tamna bohona bada thengnariba sai theng amade ana ayek yarokpa matamda sulayeng bangamdaba kaya amasu yaudaba nate haike thoromaduga mari leinana Nyasa Trading Private Limited ki CEO Bidya Lakshmi Sagol semna phongdokhibada ningo sakobana langpada company asina puthokleba pothok sing relic kem asida khudol piduna amade saklen ama saminaduna nungai yai fanaba thawni bani haike Lalhouba security pinaba Bisnupur DC da hwkhre hari Bisnupur district sing khungsing yada leba labuk sing da tharba mahai marong sing lokpa yananaba ahenba security pinanaba ngase Bisnupur district ki deputy commissioner puja elangbam da share loduna ngase akhanaba security ki mifama ma pangthokre mifama do Bisnupur ge mini secretariat complex da leba conference hall da pangthokibani mifama do da Bisnupur district SP in charge TS Shankar Dev ADM Toijam Opendra Central Force ki representative sing SDO sing OC sing amasung atai masang oiba district asigi officer sing su sarugya ke maite amasung kuki ani gi marakta kanglopi irang thokraba matungda lomi singna makoigi lawpham da satuna Lalhouba amasung lawlokpa haibase haujiksu asauba singnaba ama oire handaki phau thaba matamda su kuki kholai paiba singna tampaki lamda kumtharaklaga nongmai kapsinduna attack torokpada lomi ama sokhiba lekhe madudagi ahenba security piduna ngak selaga law palan khibani haujik lawlokpa matam oisalakle maramaduna security pina bu wapham madunga sigi miphamadda puthoktuna khanakhe tungda lawlok nabagi lomi singna kungge haiba numit singda ayuki pung 6 makhai tabadagi nungthil pung mari phawba nongmai kablakpa yaba mafam singda security force matik chana thamnanaba warep hwkhre lomi singna su lawlokpa akiba leitanaba khanganbaga loinana makoina labukta kumbagi matangda paw phawnanaba su khangankhre hairi Sakauba numita thabal songlubagi wakhal taminakhre hari kyangagi nini panba numita thabal songbiganu haina April thausadana wangu laifam makhada kaida thabal songkhibaga mari lenana paira paibi singa ina jokhatpa luptinga punna phaminaraba matungda wakhal taminakhre luptin asigi general secretary mayengbam dana joina ngasi numidang waram pawmi singda haiki ningo sakobagi thoramasi yamna maru oiba masin mokpagi festival amani adugo thabal song haibasi su culture gi saruk amani adubo animak mafa matam loinamak lai madu dana kanagumbana thabal songnenge culture ne haiduna pangsong da songba yaba nate wangu laifam makha lekai gi ima singap ngasi punna phaminare matungda tawdana ba ima singa duna pawtak pigani haide yemau nabat thawongda thabal song khibagi damak punna nungai tabasu phongdok minare matungda tawdana basu yanare haina su dana joina pawmi singda makha tana phongdokhe asigumba phiba mamuda thabal selebani haiduna musician sing sound amasung light ki kangbuna hekta yabi gano haide ngamkhai wangmada saidang phamlo riba Lalhouba singda drone attack sathaba hengalakle North East ki Lalhouba singi warosin pesto ki mahota matam go sunaraba drone attack na oiraba yai haide India government na awang nopok lamdam gi Lalhouba sing mapung phana muthatna bagi matangda anauba lalong ama satharakpagi khudam mayek sengna ubo phangle haina report amana phongdorakle report asina hai sahi kaya gi mamangdagi awang nopok lamdam gi Lalhouba singa ceasefire agreement khuyek pinaduna peace talk tawba natraga military operation sathaduna lakhe New Delhi na haujik anauba lalong ama satharakpaga loina wari sanaduna yasinamba porakna bahona bagi mahota drone attack sathaduna Lalhouba sing mapung phana muthatna bahona bagi khudam kya marum ubo phangle puna masugi mathakta civil war ki chaitheng nangbadagi mapagal sathina sonthakraba Myanmar da saidang pham lauduna leiriba North East ki Lalhouba singi mathakta phongna amasung lona drone attack kya marum leptana satharakle masida Myanmar authority na ngak thoksaba ngambagi phibam leite masigi su mathakta asoi angam thoraktuna misamyam seraga su Myanmar manungda conflict mayam laibanina amana amada taisanabagi khudong saba phangi haina report asina makha tari India government handakta counter insurgency operation da drone bombing sijinarak pasigi matangda palladuna report asina hai India gi mayol lamda mapangal kanna leramba Maoist Naxalite singi mathakta drone bombing kayamarum sathaduna makhoi gi lusingbu mayam ama hwkhre makhoi gi leifam sing thugai khre masina maram oiraga pambai lerak tabadagi Maoist kayamarum
khulai thadoktuna India government da changjarakre masigi kanaba amasung khudongchaba si lauraga Myanmar da changjafam lautuna leiriba Lalhouba singi mathakta maipakna drone attack sathaba hwre October 12 da Indian Army na Indo-Myanmar border manakta leiba Khenmoi Loi Naga village da drone attack sathaba da sahi nipan khakta ngairiba angang masa ama yauna Lalhouba kaya hatpa ngamkhe July 19 da su hairiba khungang asimakta da sap manaba maong da drone attack sathaba laikhrabane Manipur Nagaland amadi Arunachal Pradesh na singba border area singda yamna toina drone attack satharaglibase counter insurgency operation gi maong honglakpane handakta Myanmar gi manungda hangba NSNKYA gi training center da drone bombing sathabada loop asigi senar kadar kayamarum siba laikhre haina media gi tongan ba platform singda phongdok ngarakhiba laikhre tamu maikai da su maphamrang khangdana drone gi attack kayamarum tawduna hauze maikai adomda sarangna ba phibam da leire haire